Chengum charubadagi miyoy ama leikidre. Senapati district ki manungchana leiba khongdai ngawar khulda chengum thongba charubadagi imung Watson khula kaubi masagi chahi nifuram surabi nupi ama leikidre. Loinana mahaki macha ahumsu Senapati district hospital da pukhatuna laika nakhre. Senapati dagi phangba pawgi matungina nupi adu ngarang nomaijing numit ke ayuk pung 13 rom tarakpa matamda laika naba ngamdana leikidabani haide. Paw asigi matungina leikidrabi Watson gi imungna Chengum adu haukiba sagolsel numit ki numidang da chakraba matung thangje numit ki ayuk pung 8 lom taba matamda puknare khong hamthare amadi obana chingba layong sing Chengum saruba makhoi marida uthorokhi layong sing asi ulakpadagi anakpada laiba khongdai PIC da pukhanaba thorang tawkhe adubu doctor laitabadagi imung manunggi miyoi singna oinam PIC fawba hidak loba chatkhe hidak loba chatkiba adu halakpa nangdringaida Watson asi masagi mayumda laikanaba ngamdana leikhidabane Mahakna laikidraba matung Chengum charubadagi naraba imunggi miyoising adu Senapati district hospital da laikananaba purakhibane laikidrabi Watson asi mafam adugi asa worker oina thabak tawrambini khongdaida laidiba PIC asina mapung phana chalairamlabadi mahaki loinabi asi siramloi haina Watson gi mapuroibana phongdokhe panba yabadi khongdaida laidiba PIC asi Paumai Naga Frontier Organization na yenglubada Dr. amata lairamdaba PIC asi gi building amadi Berek quarter fauba saba loiramdaba thengnaki haide Senapati district hospital gi doctor singna phongdorokpagi matunginna makoina charuba chengum adu hu chenba oibana matam sana layeng hogdabadagi kanba ngamkhidabane masida sunatana laikhidrabi Watson asi hanadagi BP low oiduna laiba maramna hena phibam soksinkhibani haide loinana hospital da hojik laikanariba imungge miyoising adugi phibam phagalakle haina pawasina makhatana haide India da COVID vaccine kaplubadagi laikidaba chamriga marifunipan sukhrei India da COVID-19 gi anisubo web lakraba matungda tamthiraba laichet asidagi ngakthoknaba chahi asigi January 13 tagi laibak asida COVID-19 gi vaccine kapa hokraba tungda miyoi lising kun ga taruk henbada adverse side effect thengnakhe loinana miyoi chamriga marifunipan sikhi haina agency dagi phangba paw amana haide paw asina makhatana hai haukiba January 13 tagi Laibak sin bathungna vaccine kapagi thabak satharagli basida tha asigi taret phawbada punna miyoi crore kulhumdoiga lak yankhai hena kapkhre masigi manungda miyoi lising kun taruka chani rom tamag adverse side effect lakpa thengnari base changchatta hotpada subnagi chada sino dasmik sino ama khaktamak oire haibade miyoi lising amada vaccine kapada subnagi miyoi ama khaktada side effect thengnai loinana mi lak tara vaccine kapada subnagi miyoi ani khak siba thengnare Asumna vaccine asi kapluraba tungda khudong thiningai oibagi chang asi yamna nemba maramna vaccine asi kapada thoina singnaningai leite tawbadabu isada hana allergy gumba laidabadi mangjawnana vaccine kap ko doriba doctor sing aduda khanghanba mathau tai haide Serum Institute of India na puthokpa Covishield amadi Bharat Biotech na puthokpa Covaxin vaccine animak adverse side effect thokpagi chang asi chada sino dasmig sino amadamak oide Hauzik phawbada adverse effect thokpa thengnariba apunba misenggi manungda lising kunmari chatret ka ahumde Covishield vaccine asidane loinana miyoi lising amaga chamri maudraga taret na Covaxin vaccine da oide adum oinamak vaccine sisinnakhibagi masingsu Covishield na yamna hena wangle laibak asida Covishield gi vaccine ase hauzik phawbada crore kunmathoi hena kapkhre loinana Covaxin vaccine asidi crore ani ga lak yankhai khaktamak kapada ngairi haide hauzik phawbada India da vaccine kapada adverse effect thengnakiba miyoi singi manungda miyoi lising aniga chahum taraga nipan khaktamak hospital da pukhatpa mathau takhe ataide layong khaktamak uthoklamlaga phabo oikhi haina pawasina makhatana haire panba yabade Manipur da sahi taraga nipan dage nifuga mari phabogi manungda laiba miyoi lising marifuga taruk hena vaccine kapkhre aduga sahi nifu manga dagina yankhaiga mapan phabogi manungda laiba miyoi singda ahanba dose phangkiba masingna lak amaga lising yankhai amasung Anisuba dose ki vaccine kapkhibana lising mariga chamri taraga taruk yaukhre chahi hompudagi hauraga masigi mathakta laiba miyoi lising maudraga nithoi romdana ahanba dose ki vaccine kapkhre aduga miyoi lising aniga chamnga romna anisuba dose ki vaccine kapkhre Manipur da vaccine kapkhiba miyoi mayam asigi marakta side effect khara laibagi complaint macha khara lakjaragasu vaccine kapluraba tungda sikhibani haibadi manga khakta ngaide mai mutkani 33/11 kV substation Shanghai Part ki 10 MVA transformer ki thau yuba amadi ata yadaba sing semgadabana maram oiduna lagliba June 13 ki
ꯑꯌꯨꯛ ꯄꯨꯡ 7ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯐꯥꯎꯕ 33/11 kV substation Sangaipat asi shutdown tawgani maramduna hariba numitsigi pungpham asida substation asigi makhada leriba 11 kV wangkhai amadi 11 kV Bamon laikai ge consumer singda mai phangloi haina MSPCL na cherol amada khangalakle awang nongpok state singi manungda Manipur da covid na mi sibagi chang wangle report India gi oina covid positive oibagi chang hantakraba loina na covid na mi sibagi chang nemtharaklabasu Manipur awang nongpok state singi manungda mi sibagi chang wangba state singi manung challe awang nongpok state nipan gi manungda Manipur na mi sibagi chang khwaidagi wangba ahum suba state oire official oiba report ki matungina ngahan fawda Manipur da covid na sikiba mi gi masing ase 953 sukre state asigi oina sibagi chang asi chada 1.3 oire awang nongpok state nipan asigi manungda Nagaland na mi sibagi chang khwaidagi wangle State asigi oina COVID na mi sibagi chang asi chada 1.8 da leire masigi mathangda Meghalaya na COVID-19 na sibagi chang asi chada 1.8 da leire madugi mathangda Manipur na chada 1.3 da leire Sikkim gi oina COVID na sikiba mi gi chang asi chada 1.8 Prana chada 1.8 Assam da na sibagi chang asi chada 0.9 amade Arunachal Pradesh na mi sibagi chang asi chada 0.3 amadi Mizoram da na chada 0.3 ki chang da mi siduna khwaidagi mi sibagi chang nemba state oire COVID na mi sibagi chang khwaidagi nemlabasu active case ki yenglagade Mizoram na khwaidagi wangle state asigi oina active case ki ratio asi chada 2.8 oire masigi mathangda Sikkim na chada 18.3 Nagaland na chada 13.9 oire masigi mathangda Manipur na chada 13.2 oire Meghalaya gi oina active case ki ratio asi chada 13.3 Arunachal Pradesh na chada 8.2 Assam na chada 8 Tripura na chada 9.8 gi changda leire amaromda report adugi matungin na awang nongpok state nipan gi manungda COVID na narubadagi phagalakpagi chang asi Arunachal Pradesh na khwaidagi wangle hauzik phawbada state adu da naba phagalakpagi chang asi chada 9.3 oire Tripura na chada 9.2 Assam da na chada 9.1 oire Meghalaya da na COVID-19 positive oibadagi phagalakpagi chang asi chada 48.2 Manipur na chada 43.8 Nagaland na chada 42.2 Sikkim na chada 8.9 oire Mizoram na COVID naba phagalakpagi chang khwaidagi nemle state asida hojik phawbada COVID na narubadagi phagalakpagi chang chada 8.3 oire ngarang phawbagi report matungin na Assam da apunba COVID-19 case masing ase 1,50,058 1,338 sure masigi manungda active case na 94,982 amadi discharge tawbana 1,4,13,183 ne state aduda punna miyoi 3,858 leikidre Arunachal Pradesh ta apunba covid positive case masing ase 19,932 yaukre masigi manungda active case na 2,995 amadi discharge na 19,952 ne miyoi 195 leikidre Manipur da ngahan phawbuda positive oikiba apunba mising ase 59,152 yaukre masigi manungda active case na 9,998 ne aduga phagatkiba masing na 50,338 ne covid na sikiba masing na 953 sukre Meghalaya da positive oikiba apunba masing 94,983 ki manungda active case 4,432 phagalakpana 53,550 amadi sikibana 4,393 ne Mizoram gi apunba case 15,934 gi manungda active case na 3,598 amadi phagalakpana 13,494 ne loinana miyoi 34 siki Nagaland gi oina apunba case masing 19,494 gi manungda active case 3,502 amadi phagalakpana 18,444 ne loinana sikiba masing na 1,552 ne Sikkim gi oina apunba case masing 19,913 gi manungda active case 3,552 amadi phagalakpagi chang na 13,930 ne sikibana 2,240 ne
लोइनना त्रिपुरादा अपुनबा पॉजिटिव ओइबा मीगी मसिंग असी लिसिंग यांखै मापन चहुम का कुनमाथोइगी मनुंगदा एक्टिव केसना लिसिंग मंगागा चामगा हुंबुद्रानी अदुगा फगलकपना लिसिंग यांखै हुमदोय चामगागा कुंथ्रा माथोइने लैखिदबा अपुनबा मसिंगना 419 हाइरि पिकलिबी नुपी मचा अमबु अहिंग चुप्पा ओटपी लैबीबदा चेनबा मियोइसिंग सीबगी चेराक पियु लुप तरुक इम्फाल मयोलगी सिटी पुलिस स्टेशन कोनबा मफम अमदा हौखिबा था सिगी तरादा चही तरागा माथोइ खक्तमक ngairibi nupi macha amabu ahing chupa otpi naibibada chenaba miyoi miya mamangda sibagi cherak piu haina mahiroi lup taruki cherol amana mari lainaba sing taksilakle emsu msf desam ksa suk amade ems ki mahiroi lupna punna thadorokpa cherol amana haukiba tha sigi tarada sandokpa yumda leiba tppl company da thabak tauba miyan macha amana lamdam sigi chahi taraga mathoi khakta ngairiba nupi macha amabu kihan khanganba tauraga on duty mspcl thaba bolero gari amagi manungda hapsilaga ahing chupa otpi naibi khe thawong adu mahiroi lup tarukna haksina lawbaga loinana akanba mawngda yaningde thogdok adu da haktheng nan senariba rupesh kumar singh chahi kunga manga sibagi cherak piu amade chenaba sing puthok piduna achumba wayel athubada phanganbiyo mari lainaba singi maikedagi matam chana sarsit thagat piduna case asi apanba yaudana loisinna hotna biyu haide cherol aduna makhatana laibak thiaurabi nupi macha adu sandokpa yumda mama mampaga leibane senari bamyoi adusu sandokpa yumda leibane laibak thiaurabi nupi macha adugi imung manunggi miyoi sing unabada chenari ba rupesh kumar na nupi macha asibu ikai khumnaba manghanaba asengba tanja ngaiduna lai hai haibagi khudam changdam phangle rupesh mayai kaba chinjak sizinaba sanai yunai ba miyoi ne nupi macha asi tha asigi taragi numidang wairam pung manga rom taba matamda yumdagi thokibada rupesh na mahaki kada pusillaga kihan khangan ba tawraba matungda bolero gari manungda awat anai chathakhi mathang numitta miyoi amana bolero gari adu lenglai haina yenglubada nupi macha adu yawrum khibane karigumba thengnaramdraba tarabade nupi macha adu gi punsi tambangam lamdabasu yai pikliba lamdam sigi chanura amada mitop miyan cha singna karisu singnaba leitana nupi oibigi ikai khumnaba temsingna rakpa si taraina lokham thokte yumdang bana kainarak padagi hendoktuna salak tambada nachungba polukta bahai base yelhomi gi phibam aduki matik lure haibane yelhomi lamda fauba asi yongna crime chathabang ngamlak pai base mitopna khulinglakle haibani haibase khangna po kangba mathau tai kanano karino masak munna khangdana sel khaki khallaga yum sandoktuna mitop miyan cha sing pangthamda thamjinba sinasu mitop maning tamlaknaba usilaktana bagi achouba masak ama oiraklabra haiba wafam si thoklakle victim amadi victim gi imung manungda lariba stigma asi muthatriba makhaide achumba wayel phangbada adumak apanbo oigane nupi amadi nupi macha singda sarak tamba hengalakna bagi masaksu oihalakani haibasi khangmin bagi tangai fadaba adu lakle victim gi na ikai pham thokte victim bu ikai ba piba amadi lana yengbiba sing miyam gi yeknabane victim da yengbiba minok maisa lepsi haina cherol aduna makhatare